ꯍꯧꯖꯤꯛꯁꯦ ꯄꯨꯡ 1 ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯇꯨꯝꯈꯤꯒꯦꯅ ꯇꯨꯝ ꯂꯩꯕ ꯑꯗ ꯐꯣꯔꯁꯇ ꯍꯧꯗꯣꯛꯑꯒ ꯁꯥꯎꯕꯅꯤꯅ ꯑꯗꯨꯝ ꯇꯨꯝꯍꯜꯂꯦ ꯑꯩꯈꯣꯏ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯁꯨꯃꯥꯏꯅꯇ ꯂꯩꯌꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯁꯤꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯉꯔꯥꯡ ꯑꯗꯨꯝ ꯗꯥꯛꯇꯔꯅ ꯄꯤꯕ ꯍꯤꯗꯥꯛ ꯑꯗꯨꯝ ꯄꯤꯖꯕ 이준아, 네 팬은 뭐 못하러? 뭐 보내나? 풀. Kari apa nang jayo? Ibrahim juga. Deh, kari hai no tidi. 풀 시간도 생기. Free sendiri, free sendiri, mata terbisa kan. Saya anu pakai kau guna apa? Tahu? Ure hai bane. Oh, Ini sih bu. Kalau Maka sedang kita pilih. ya hai ba. Maka sedang kita pilih. Dia kan oh ya so haka de na. Aduh sih, agak sekau ni jatuh. Jatuh di bu. Nasi di jual tu dia. Nah, isin tu tu. Apa? Ibu berapa? Cek, mana ke? Ilau ora. Dia kan oh kari itu ini tahu di bu. Cepat. Dokter Nang ke? nang nang. Cek. Satu apa? Tak kan tu ini dokter tu. 수많이 떠도는 히닥스 마야만 망이네 그 맛. Sana sih. 쉽게 되는 너. Apa saja. 아까 저 바지 비저도 뒤하다 봐. 한덕디 그 맛이 사회. Tu ini cantik ya, ada boleh. Kucang mah. Em nung dần như thế đấy, em semua aja, nung yang tu teman ini terlihat itu. 참지 초록스야 버네, 나는 문제를 지고 가다야 되는 거 버네, em 라오면은 뭐, em ini gitu deh, 콤이 이제. 쭉 em 주치미네 만들어야. 참마지 차 비는 뿌리가 애기 뭐 하까 저이고 하이 어쩌라 하버네 너고 에마 까이네 이래시대 참 뿌리세 역소라 하바 뚜뚜뚜뚜뚜만 본자리네 아이디암 하여봐 아이디암 하까 저이고 에마 리조 에마 까리 눈이 있다 이거 간다고 하오에 하여가 하우죠 하우죠 죽겠어 해가고 엄마 가만히 있으니까 해 엄마 나는 그게 나는 저기네 바깥에 내가고 살까 엄마 아니죠 나라고 아들은 피해지 나는 Apa saja, bro? 아까 제 Sisa satu. 싫어. Gua nggak salah. Dua apa pun. Itu ya sanggup. 순독하게 Itu apa benih? Apa saja itu? Nampak nang. 팔쪽 Satu cara yang ni power kata. 올라가자. Satu untuk jasa dulu. 잘하고. Ini salah tu. ini. 가야. 이신 가. 근데 이신 가 봤어. 어떻게 그래? 카, kalau pilih. 아시 마카다 토크 아무도. 세, 아이진도 가대 토비오. Itu. 집에서 알. Muli sahuk je. 잘해. 카드는 그냥 또 들어는 이제 카로. 카. 너 이제 한대 카로 이제. 한대 카로. 에이, 그거 했다는데. 그래야 이러니. 나한국이 히닥스 좀 짜버네. 히닥 짜버는 베라 더. 하이마, 아베도. 너 내가 또 시오 많으니. 하이마, 투미카 그지 아들의 연체도. 아주 애는 거 보죠. 공부 애들이 이제
ꯇꯁ ꯀꯂꯄꯦꯂꯤ ꯇꯧꯒꯦꯀꯣ ꯂꯐꯣꯏ ꯆꯥꯊꯣꯛ ꯏꯃꯥ ꯂꯐꯣꯏꯁꯦ ꯑꯩ ꯆꯥꯎ ꯍꯥꯏꯔꯣ ꯆꯥꯎ 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 ꯆꯥꯔꯒꯦꯀꯣ ꯎꯝ ꯇꯁ ꯀꯂꯄꯦꯂꯤ ꯀꯩꯅꯣꯗꯩꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯅꯦ 상공 상공 ꯅꯪ ꯀꯣꯛꯀꯣꯛ ꯋꯥꯔꯤꯗꯨꯕꯨ 상공 뚝 ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯒꯤ ꯁꯪꯒꯣꯝꯗꯣ ꯇꯨꯀꯠꯆꯩ 장모 체험이니 딴거 타자 mấy 타자 ꯌꯦꯡꯉꯨ ꯁꯪꯒꯣꯝꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯛꯇ ꯌꯥꯗꯕ ꯏꯟꯁꯤꯌꯣꯔꯅꯤ ꯏꯟꯁꯤꯌꯣꯔꯁꯦ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯏ ꯑꯩꯅ ꯃꯉꯣꯟꯗꯗꯤ ꯂꯐꯣꯏꯅ ꯊꯣꯝꯃꯛꯑꯅꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯦ ꯂꯐꯣꯏꯕꯨ ꯁꯨꯃꯥꯏꯅ ꯆꯥꯕ꯭ꯔꯅꯤ ꯇꯁ ꯀꯂꯄꯦꯂꯤ ꯍꯥꯎꯇꯦꯍꯦ ꯇꯁ ꯀꯝꯗꯧꯏ ꯏꯁꯩ ꯁꯛꯇꯣꯛꯀꯦ ꯇꯧꯗꯦ ꯆꯤꯡꯂꯥꯏꯁꯨ ꯂꯥꯏꯅꯤꯡꯊꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜꯂ ꯑꯩꯅꯒ ꯆꯤꯀꯦꯟꯒꯤ ꯅꯠꯇꯦꯗꯣ ꯃꯥꯂꯪꯕꯅ ꯐꯨꯝꯕꯒꯤ ꯑꯣ ꯀꯦꯝꯕꯅꯤ ꯗꯥ ꯍꯩꯃꯥ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯥꯗ ꯂꯦꯞꯄꯒꯦ ꯍꯥꯏꯕꯅꯦ ꯍꯩꯃꯥ ꯆꯠꯈꯤꯗꯧꯔ ꯃꯥꯜꯂꯤꯅꯦ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯇꯨ ꯂꯪ ꯈꯣꯡꯉꯣꯏꯁꯤꯅ ꯈꯣꯡꯉꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯩꯒꯤ ꯈꯣꯡꯉꯤꯅꯣ ꯁꯤꯁꯦ ꯃꯃꯥꯟꯅꯕꯈꯩ ꯂꯣꯏ ꯆꯠꯈ꯭ꯔꯒ ꯃꯃꯨꯠꯇꯣ ꯉꯥꯏꯍꯧꯔꯤ ꯍꯩꯃꯥ ꯑꯕꯦ ꯍꯩꯃꯥ ꯈꯨꯝꯃꯤꯅꯦ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ hãy mà khô nghe mày tù cu các cái mà cái này cái gì sống khô này này cái gì khô được đó bây giờ cu ai mà con cái này 자토 또 그래 보네 CPU VR 자토 이거 다시 야오다 고 성공 해볼게 에이 까리 상고노 장모 체험이니 안 따는데 얼마 이거부터 그러니 신발이랑 보가 얼마 아시부가 나노 할바노 나노 할바네 오가 딸내 새끼 저거 왜 거기로 아우 그래라 아우니 그거 때린다 공연해 뭐 랑스노리야 꼬꼬꼬 따스마 레코고 레이플 어? 레이플 여기 레코야 똥집 까이는 저기게 똥이 좀 봐야 버는 나포이도 자살로 오더라고 아싸로 거기게 근데 이제 자살로 오러 봐야 생각이다 노크게 너거는 운동게 해? 하우야가 하우가 까까빼리 노크도 너희 빠래 니 너희 빠래 반지간에 까까빼리 ꯂꯩꯕꯥꯛꯁꯦ ꯂꯣꯏ ꯃꯣꯠꯂꯦ 와 되게 잘 많이 더가 그것도 되게 거지다 뭐 야래 해보니 나포이 빠를 보이니
ꯂꯐꯣꯏ ꯄꯥꯏꯔꯒ ꯈꯨꯠꯇ ꯊꯣꯛꯅꯕ꯭ꯔꯣ? 사람기로이드로 게 일단 봐. 까르빼리 흔들어. ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯪꯒꯣꯝꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯊꯛꯄ ꯌꯥꯗꯕ ꯁꯤꯗꯩꯁꯤꯗ ꯏꯟꯁꯤꯌꯣꯔ ꯌꯥꯎꯔꯤꯕ ꯏꯟꯁꯤꯌꯣꯔ ꯈꯛꯇꯪ ꯄꯤꯊꯛꯀꯗꯕꯅꯦ ꯑꯗꯨꯗ ꯃꯥ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯏꯕ ꯏꯟꯁꯤꯌꯣꯔꯁꯦ ꯍꯛꯆꯥꯡꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕ 소리도 ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯆꯍꯤ ꯑꯃꯃꯨꯛ ꯑꯃꯒ ꯈꯔ 그나로 하면은 남마이도 타던 게도 ꯆꯍꯤ ꯑꯃꯒ ꯊꯥ ꯈꯔ ꯃꯃꯥꯡꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯆꯥꯛ ꯆꯥꯔꯛꯏꯁꯤꯗꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯔꯤꯑꯕ ꯑꯗꯨꯒꯤ ꯑꯁꯥꯡꯕ ꯆꯍꯤ ꯑꯃ ꯍꯦꯟꯅꯁꯦ ꯏꯟꯁꯨꯔꯦꯟꯁ ꯈꯛꯇꯪ ꯊꯛꯑꯒ ꯍꯤꯡꯉꯛꯏꯅꯦ ꯍꯥꯏꯗꯤ ꯏꯟꯁꯨꯔꯦꯟꯁꯁꯦ ꯍꯥꯎꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤꯗꯦꯁꯨ ꯌꯥꯟꯁꯤꯟꯕ ꯆꯥꯃꯁ ꯍꯥꯏꯁꯦ ꯆꯥꯃꯁ ꯑꯆꯧ ꯑꯆꯧꯕꯅꯤ ꯆꯥꯃꯁ ꯏꯟꯁꯨꯔ ꯆꯥꯃꯁ ꯑꯅꯤ ꯑꯗꯨꯒ ꯑꯦꯕ꯭ꯔꯤꯗे ꯆꯥꯃꯁ ꯑꯅꯤ ꯑꯗꯒꯤ ꯈꯍꯤ ꯆꯥꯃꯁ ꯑꯃ ꯑꯗꯩ ꯒ꯭ꯂꯨꯀꯣꯖꯁꯨ ꯍꯥꯞꯆꯤꯟꯕꯤꯅꯦ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯛꯏꯉꯩꯁꯤ ꯊꯛꯄ ꯌꯥꯗꯕ ꯑꯗꯨꯒ ꯇꯟꯁꯤꯅ ꯆꯨꯝꯅꯒꯤ ꯇꯟ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯅꯪꯒꯅꯣꯕꯣ ꯊꯣꯛꯈ꯭ꯔꯒꯦꯕ ꯑꯩ ꯆꯥꯅꯤꯡꯗꯅ ꯅꯪ ꯀꯩꯝ ꯆꯥꯗ꯭ꯔꯤꯕꯣ ꯇꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯖꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯥ ꯃꯣꯏꯗ ꯁꯨꯖꯤ 또 ꯁꯪꯒꯣꯝ 까나노 ꯐꯝꯕ 미누는 소리지고 ꯑꯗꯒꯤ ꯊꯨꯝ ꯈꯤꯇꯪ 또 ꯁꯣꯗꯥ 까나노 ꯈꯤꯇꯪ 하면은 ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯍꯥꯎꯅꯅꯕ 진짜지 ꯃꯣꯇꯦ ꯁꯣꯔꯤ 깨져버린 놈은 소리가 말이야 ꯐꯣꯟꯗꯅꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ 딱 와리샤네 이가이 바깥에다고 아까다마 아세마 헤마 아이 뚜먹이고 또마 뚜먹 하이디미 뚜먹을 하이바네 뚱그노 까이기노 자토그래 뚱지 ꯁꯤꯒꯤ ꯇꯟꯁꯦ ꯇꯟ ꯑꯃ ꯆꯥꯕꯗ ꯄꯨꯛ 자 ꯊꯟꯒꯠꯂꯤ 짜는데 하이바네 짠이 부쳐만 있다고 ꯍꯟꯗꯛꯇꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝ ꯆꯥꯎ ꯌꯥꯗꯕ ꯑꯗꯒꯤ ꯑꯉꯥꯡꯈꯩꯗꯁꯨ ꯋꯥꯖꯕ ꯀꯨꯏꯅ ꯆꯪꯕꯅꯤꯅ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯋꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯁꯦ ꯄꯤꯔꯛꯀꯦ ꯀꯔꯤꯅꯣꯅꯦ ꯁꯨꯝ ꯁꯦꯒꯥꯏꯔꯤꯁꯤꯕꯣ ꯀꯩꯅꯣ ꯇꯧꯋꯦ ꯅꯪ ꯁꯦꯠꯄ ꯉꯝꯃꯣꯏꯕ ꯑꯁ ꯍꯩꯃꯥ ꯐꯣꯡ ꯁꯥꯔꯗꯅ ꯆꯥꯊꯣꯛ ꯍꯩꯃꯥ ꯑꯩ ꯆꯥꯔꯣꯏꯀꯣ ꯆꯥꯎ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯑꯗꯨ ꯆꯥꯎꯕ ꯑꯗꯨꯗꯤ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦꯀꯣ ꯅꯠꯇꯦ ꯇꯟ ꯆꯥꯊꯣꯛ ꯍꯥꯏꯕ ꯍꯨꯟꯗꯣꯛꯀꯦ ꯍꯥꯎꯕ꯭ꯔꯣ ꯈꯨꯠꯀꯖꯕ ꯑꯩꯉꯣꯟꯗꯅꯦ ꯂꯪꯊꯣꯔꯛꯏ ꯃꯌꯥꯝꯁꯦ ꯂꯪꯖꯪꯖꯅꯤꯀꯣ ꯉꯁꯤ ꯀꯅꯥ ꯁꯦꯡꯗꯣꯛꯇꯣꯏꯕ ꯅꯪꯅ ꯑꯩꯗꯤ ꯁꯦꯡꯉꯦ ꯁꯦꯡꯗꯣꯛꯎꯗꯅ ꯑꯗꯨꯝ ꯃꯥꯏ ꯂꯩꯒꯅꯤ ꯂꯥꯏꯟꯗꯧ ꯀꯥꯟꯁꯤꯗ ꯑꯁꯤꯕꯨ ꯂꯩꯗꯧꯒ ꯂꯥꯏꯟꯗꯧ ꯀꯥꯟꯅꯤ ꯁꯤꯁꯦ ꯇꯨ ꯑꯥꯗꯒꯤ ꯃꯃꯤꯠ ꯇꯥꯡꯕꯁꯦ ꯑꯁꯤ ꯃꯈꯣꯡꯗ ꯄꯥꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯂꯧꯖꯔꯨ ꯆꯠꯂꯣ ꯄꯦꯂꯤ ꯉꯥꯡꯃꯟꯗꯅ ꯄꯥꯜꯂꯦꯗꯣ ꯃꯈꯣꯡꯗ ꯅꯥꯏꯌꯦ ꯀꯩꯅꯣꯅꯦ ꯇꯟꯅ ꯊꯣꯃꯛꯄꯗ ꯅꯥꯔꯦ ꯈꯣꯡꯁꯦ ꯆꯠ ꯌꯥꯗ꯭ꯔꯦ ꯀꯔꯝ ꯄꯦꯂꯤ ꯆꯠ ꯌꯥꯔꯅꯨ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯠꯂꯣ ꯃꯥꯏ ꯐꯖꯅꯤ ꯅꯥꯏꯌꯦ ꯑꯗꯣ ꯗꯥꯛꯇꯔ ꯆꯠꯇꯗꯤ ꯌꯥꯔꯔꯣꯏ ꯑꯁ ꯍꯥꯎꯏꯅꯦ ꯍꯥꯎꯏꯅꯦ ꯄꯨꯡ ꯑꯅꯤꯃꯨꯛ ꯆꯪꯉꯗꯤ ꯆꯥꯅꯤ ꯉꯁꯥꯏ ꯄꯨꯡ ꯑꯃꯗꯩꯅ ꯍꯧꯖꯤꯛ ꯄꯨꯡ 1:30 ꯇꯥꯔꯛꯑꯦꯕ ꯄꯨꯡꯈꯥꯏ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤ ꯈꯤꯇꯪ ꯆꯥꯅꯕ ꯍꯣꯠꯅꯕ 이제 난 원래 생기래죠. 아니 난데 이건데 그냥 거기로 와. 거기들이 청음이 이들이 볼까? 하이 좀 내다는데 어차피 치치해잖아. 아이마 하우잖아 하우 이제 이건데. 제일 잘도 돼. 지구라요 ꯇꯟꯁꯦ ꯄꯤꯛꯍꯜꯂꯣꯏꯕꯣ ꯄꯤꯛꯍꯜꯂꯣꯕ ꯂꯪꯊꯣꯛꯑꯁꯨ ꯂꯣꯏ ꯃꯥꯡꯗꯅꯕ ꯑꯩꯅꯗ ꯀꯦꯟꯗꯦꯗꯣ ꯃꯥꯂꯪꯕꯅ ꯑꯍꯨꯝꯕꯒꯤ ꯑꯣ ꯀꯦꯟꯕꯅꯦ ꯑꯗ ꯄꯤꯁ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯍꯟ ꯌꯥꯕ꯭ꯔꯥ ꯀꯦꯟꯕꯅꯦ ꯗꯥ ꯆꯥꯒꯦꯀꯣ ꯈꯪꯏꯪꯉꯤ ꯏꯪꯉꯦꯕ ꯁꯤꯗ 하오이니 하오그래다 하오이 따뜻해 하이랑거니 나 짜나바하니다 이보다 토이나 하오바하이디
진담바 해니다 다 사로해 너 딴자 없대 깔라페리 남 그러지 우리 가 공해갖고 최이셨다게 하얀 그놈 나는 빠이버 한번 간다네 최이지 사골로 해주고 간도 막 그런 얘기 있으랴 아무 축복에 또 아무 축복에미 아침 자들아 많이 돼 다시 좀 톡이고 아이 또 냉해봐 Nó ra thôi tôi mà kana ano na bo anh này nè bộ ay di kana Jun kana ni jun tas tin si tenge yara ba ju ya Apa ạ? kana na bo no na bo lai de bro Đây chị ai ju lai de ba ha ga ha to le de bu nya chao ai ni tan ji do sa de Không ko đó con đang đuổi lại chắc hay đánh đâu cả gì đó yam no ni ni as to do ke Cha mà thì không đuổi con nhà này bộ Nhà rồi ꯂꯣꯏꯅ ꯄꯥꯜꯂꯦ ꯏꯃꯥ ꯂꯣꯏꯅ ꯄꯥꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯄꯥꯜꯂꯦ ꯈꯣꯡꯗ ꯈꯣꯡꯁꯦ ꯂꯣꯏ ꯅꯥꯔꯦ ꯗꯥꯛꯇꯔ ꯆꯠꯇ ꯌꯥꯔꯔꯣꯏ chalo 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 doctor baba chalo thang na le chala lu kwa ꯍꯣꯏ ꯆꯠꯃꯤꯟꯅꯅꯕ ꯂꯩꯇꯦ lấy tới là tấn đi chia luôn mà cho mấy này nghe được tiếng gì cháu trò nó nên là cái chắc cái Con chia làm hai lần ꯑꯗꯨꯅꯅꯦ ꯃꯆꯦꯠ ꯃꯆꯦꯠ ꯄꯤꯌꯨ ꯍꯥꯏꯁꯦ ꯋꯥꯏ ꯇꯩꯕꯗ ꯃꯣꯃꯣ ꯋꯥꯔꯅꯤꯗꯣ ꯂꯣꯏ ꯆꯥꯏꯔꯦꯗꯣ hay mà tôi cái trời này cái này cái sai này khối xa mà ꯐꯗꯤꯗꯣ ꯁꯤꯗ ꯊꯝꯈ꯭ꯔꯦ Này ꯃꯆꯤꯟꯗ ꯇꯩꯔꯦ em không nên một số Không dần ấy không được có cô tôi một chút không em mẹ nó cái này Không dần đâu cô không ai ta karum mapan kausa apa sendang lah ini wah kalau pilih emang karena nona tingdong kan tahu di sana emang karena nona sehingga kali dia ni emang asal dia ambil tu yang dah ayam di sini itu puja itu untuk tu emang kalau gitu oh abe không gì vậy 따르로얘 성검제 가 탁절로 따라나봐 oh abe không gì sự sự oh abe na pang bia nana ikaw ba tayo di kayo ginawa ba nana pang bro Uy, này pang mà đây này sao cho học tập tan ra đi này ada dah ini ni emang am tan boleh ko ani dah tan lai bende tan cha beneti emang ini cuma ada komun tunai ngale di situ emang macam ni kisah kan berapa cakap dah orang sok dia pilih orang dia emang abe kumte awani ma kumde ni tu Cọc phần là cọc phần Tắt nó cọc cái này cái nó năng cầu rồi nào mình học cái đấy gì Tôi ini jak sa siya buksa sa siya Maka sa pala ba sa bên này hai bên Sa này do ye sa hai ba ada luran anak mai juga tuh Ito haka sa ni Kung hai ha to na ada lagi Siguli sa na haka sa pa to ni Kung ang na eh Ni dagi sa sala niya sa pa ni haka sa report la
하카자브라. 하카자드라 시 땅 산제 하바고. 에이 짜린데 가문의 피라미니사 한로나 하카자. 자로 해봐네 너제 하고 난 까모디까라 오비사키. 나 할로시다 오비사키 오비스타. 야로에 오피자수 자수나 짜리 가오거든요. 라고. 깐나 거. 아마 하카자라 해봐네 이마 가만 좀 있는데 이마 히닥시 자살로 파나봐. 거의 한지야지. 그럼 하지 한다지 시암 그놈 더위야 나다리. 헤이 그나는 거 뭐노 소리도 가이노 그래 하이노봐 히닥 자와봐. 히닥 히닥 나마이도 자와봐. 타들로라 히닥 짜들을 내리고 짜오짜오 아시 자디. 아시 네. 자디. 까오라게도 나오지 아시 자다 버기니 이만 더이도. 마치디 하라게고 하고. 핫도그고 마치 ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯝꯗꯦꯕ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯒ- 이마 ꯅꯠꯇꯦ ꯅꯃꯥꯁꯨ ꯅꯠꯇꯅ 이마 가이 이까이 강대비 ꯑꯣ ꯏꯃꯥ ꯃꯥꯟꯕꯤ 깔래 ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯖꯗꯦ ꯏꯃꯥ ꯀꯧꯕꯤꯒꯦ ꯀꯧꯖꯒꯦ 이마 감정에 딘지 잘려서 ꯆꯣꯡꯉꯖꯥꯠꯂ đầu điều biết tên nó sẽ cái nào của lành đâu cả chạy chạy 그래 까리노 남자 미장장이라 tên sẽ cái nào và tên sẽ phải tập hợp và 딘 thì 집어지 에이 집어나지 cái gì nó sẽ shit là mình pa 푸 tôi shit được là 깔래 shit anh không đi phản không trẻ 푸 tôi tôi phát tiền tên shit được 그래 그 소라카 놓아가 tên 까리 ngang phải e xin đồ 나이도 말하는 차우전이나 이마다네 사오도지 라인 khuất tờ gì mà tên ngang ai tôi cái thôi cái gì rồi 이마 가이 tôi sẽ đeo tôi 에이 tên 잘해주대 ngang ai tôi 또 시시 깔아야 tên 되노 ngang phải gì 나가 에서까지 ấy thì tôi bị 에이 cái 대통해 잉어도 통은 이게 이마가 따리 이마도 시대 있어 따리죠 có gì 이마는 신랑 돌아고 막 하다리죠 tên nó có chuyện ơi vậy mà tên nào cái nó thông 막것까지 좀미 xa ở đây cùng ấy 헤이 봐 sao 나는 해다 사직 하야 하면은 사직 통은 sai thùng ấy mà tiền sẽ phải 통주로 해 나만 송어 ai đi tiền thì ai tiền sẽ ai đi sẽ phải 깔로 베리 cho tiền 형님 sẽ cái nào đánh đâu cả này không 깔로 베리 chụp cái này phải cái thằng 아마씨는 녹자 너는 이니가 이만 더리도 딸래 빨래 xa nó sai đâu 이마 뚜뚜뚜뚜 그다는 거 아니니 뚜뚜뚜뚜 phụ gia đến sao phụ gia đến 아비도 얼마네 많네 애는 사람에 간다네 애기 nó tôi ra thì sao nhỉ ba 강대해 까리 눈이 오 히담기 메마네 히담기 메마 애는 희당가 강대라 되대 버리 em phụ kia là 야 또만 지롬 chirom là bao giờ 까이 너 해봐네 à phụ sẽ chirom này bà 지롬아지 까리 까이구나 아이 강대나 아이마 쭈쭈쭈쭈쭈 까이 먹수 싸지 이마지 더위 라포이니나 라포이지 비제라 오드나 드세 chỉ đây mà 까이기 비제니 삐로 리전 삐로 까라 삐리 아우디 하우저도 지고 마세름 삐 젠지 땡게 à tôi đi nhà rồi 또또또또 진짜래 또 tên nó sẽ cần lòng này không 이마 허지 히다 까빠다바네 드립 얀바다바네 아주 농아이브라 드립 얀바다 아디 저부 축하가 자산제바 아까 저희도 혹시 아 나가서 오네 까리 너네 지고 아초 하까지 지부네 아시 히다세 자살라 파라니 자 까라 삐리 아마 내가 사기강이세 quay đi à cho anh thì tao sẽ biết là cái a까 저희 phần qua các đồng giả thôi bây giờ tao 삐라고 나 커리처럼 메카야가 하도게 이마들이 이돔다 레지 하우담니 아시 그게로 떠들어가 그래 게임 싸다나 탁다나 좀 이마 내다 너희 나빠 나마나 살아보라 이거 마니 이마니 이마지 애기니 하야 청강이 좀 하야미 마시디 뭐 커리치 뭐 맘에치 고토게고 kỳ rồi muốn nó là hai chục bốn ngon đấy 그래서 왜 기노 이마 미 한국 난 기도. 죽고로 해로 이마기 프리트도 로이 따 그래 싱컬로 수마이나 손도 로이 따 그래 또 프리트 로이 난다 그래 까리 하이노 quay tô 프리트 로이 난다 그래 난 대신에 그저렇게 시체가게 하이로 또 chính 야를 chính khất là hai bạn 지카리지 ở đây tại hai bạn đang ngập cháu sau rồi việc gì hai ở đó rồi mày 오래 이마 이죠 난 강리지 나같이 나한테 핫도 해버려 sao tô 하라게 sao tô
깜돌이. ꯃꯈꯨꯠꯇꯨꯗꯤ ꯀꯔꯤ ꯏꯃꯥ 가라 벨리. ꯂꯣꯏꯇꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯥꯛꯇꯔ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ Hidak lên là bisa pro, cứ chụp tiền nữa. ꯂꯣꯏ ꯄꯩꯊꯔꯦ ꯄꯩꯅꯁꯨ ꯐꯝꯃꯦ ꯍꯟꯗꯛꯇꯤ Nó khôi ra đi ra. 저는 이제 해보네. 럭보이부가 난다 이게. 비로 그래. 자속해. 비로 해보네. Đâu luôn gì ghê. 가야 되게 해만. 레이즈를 때는 짜는 거 가지고 하면. ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯅꯅꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯌꯦꯡꯉꯕꯅꯦ ꯇꯟꯁꯤꯅꯗꯤ ꯈꯔ ꯄꯥꯝꯅ ꯆꯥꯕ ꯇꯟꯒ ꯂꯐꯣꯏꯒꯁꯦ ꯈꯔ ꯄꯥꯝꯅ ꯆꯥꯕ ꯆꯥ ꯌꯥꯝ ꯊꯛꯀꯜꯂꯦꯅ ꯆꯥꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯊꯤꯟ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯄꯤꯊꯛꯄꯅꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯥꯟ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯑꯩ ꯋꯥ ꯉꯥꯡꯉꯗꯤ ꯂꯪꯉꯛꯑꯅꯤ 하위네. 그러마. ꯃꯆꯤ 잘게고. 짜짜짜. 계속 게. ꯉꯁꯤ ꯑꯃ ꯈꯥꯝꯕꯗꯧ ꯇꯧꯋꯦ 할매. 이제 가이나나 이거. Xong thật tục sang. 세세게 Xong rồi, xong rồi, xong rồi. 하이랑군이 다 따나바하이니다 지부자 토이나 하바이디 진담바하이니다 차비라올라 짜지라 망가타로라 발라바야미 안자바야미 망가타로라 아스타 깔베리 세차되도 응? 어네 하와하네 또 이까나는 전쟁 그랬어 가지고 좀 싸야 되겠네요. ꯃꯌꯥꯗꯣ ꯌꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯁꯦ ꯃꯊꯛꯁꯦ ꯌꯥꯊꯛꯁꯦ ꯅꯣꯝꯃꯦ ꯅꯍꯥꯟ 이루ꯖꯕꯗ ꯐꯗꯤꯗꯣ ꯆꯤꯛꯑꯒ 하우 그러자 짜서 짜서. 그러 엄마 뭐지 짜우짜우짜 해봐 자는디네 난기다 보이도 하우 때네 잘 깔았더니 이제 하우이네 하우이네 또 깔았더니 저기 깔았더니 하이랑고이니다 자나바하이니다 하나 공원지 보고도 깔깔하나 이론을 상대했네 가난하시나 비엔나 소리 안 내보고 엄마 딸라네 이제 아직도 정검지 상태가 비쳤냐라고 마음에서 상공도 이해하지 사비라라 짜지라 그래 뭐 빨리 어떻게 더 좀브라이 하자 좀브라이 바네 하지 따뜻해 녹하게 없네 어이 골라 녹하게 녹거나. 녹하게 해보네 녹거나. 남아야지 이거 들어오세요. 이상하게. 야로 야, 봐. ꯃꯇꯦꯛ ꯃꯌꯥꯝ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯧꯔꯤꯉꯩꯗ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯗ ꯁꯦꯠꯂꯒ ꯂꯪꯊꯣꯛꯑ ꯃꯥꯡꯕ ꯆꯥꯎ 또 깔아빨리 어떡해 ꯑꯩꯔꯣ ꯉꯁꯤꯁꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ 나때다 ꯗꯤꯄꯥꯂꯤꯗꯤ ꯁꯤ ꯂꯩꯔꯤ 아, ꯗꯤꯄꯥꯂꯤ ꯁꯤ ꯆꯥꯛꯁꯪꯗ 그제 이거만 돼
ꯇꯨꯏꯁꯟ ꯆꯠꯇꯣꯔꯣꯏꯕ ꯅꯠꯇꯦ ꯇꯨꯏꯁꯟ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯆꯦ ꯃꯅꯥꯛꯇ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯜꯂꯤꯕ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯦꯅ ꯃꯝꯍꯜꯂꯤꯅꯦ ꯐꯤꯁꯦ ꯈꯟꯖꯜꯂꯒ ꯐꯤꯁꯦ ꯈꯟꯖꯜꯂꯤꯅꯦ ꯑꯣ ꯑꯩ ꯇꯨꯝꯃꯣꯔ ꯍꯥꯏꯕꯅꯦ ꯍꯣꯏ ꯇꯨꯝꯃꯣ ꯍꯣꯏ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯅ ꯑꯩꯅꯦ ꯏꯃꯥ ꯑꯣ ꯐꯔꯦ 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 ꯀꯧꯋꯦ ꯂꯥꯛꯏꯅꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯈꯣꯡꯁꯨ ꯇꯦꯛꯑꯦꯗꯣ ꯀꯩꯗꯧꯕꯗ ꯇꯦꯛꯏꯕ ꯁꯨꯝ ꯇꯦꯛꯄ ꯍꯥꯏꯗꯤ ꯁꯣꯟꯕꯩ ꯑꯣ ꯋꯥꯅꯤꯗ ꯁꯣꯟꯕ ꯑꯩꯃ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯒꯦꯗꯅ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯐꯔꯦ 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 ꯍꯩꯃꯥ ꯑꯁ ꯀꯩꯅꯣꯅꯦ ꯃꯩꯉꯥꯟꯁꯤꯕꯣ ꯃꯩꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯕ ꯀꯗꯥꯏꯗꯒꯤ ꯃꯩꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯊꯥꯟꯕꯅꯤꯗ ꯑꯣ ꯑꯩꯗꯤ ꯈꯪꯗꯕꯗꯣ ꯆꯨꯝꯅ ꯃꯩ ꯊꯥꯕ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ ꯏꯃꯥꯁꯦ ꯎꯗꯦꯅꯅꯦ ꯑꯩꯅ ꯃꯩ ꯊꯥꯟꯕ ꯑꯩꯁꯨ ꯍꯩꯃꯥ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯇꯨꯝꯃꯣ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ ꯍꯛꯀꯥꯝꯒ ꯈꯨꯠꯆꯜ ꯑꯃ ꯑꯥꯎ ꯑꯁ ꯇꯜꯂꯦꯗ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯁꯤꯕꯨ ꯑꯗꯨꯝ ꯇꯨꯝꯒꯗꯕꯅꯤ ꯏꯃꯥ ꯀꯅꯥꯅꯣ ꯆꯦꯟꯈ꯭ꯔꯦꯅꯦ ꯒꯥꯔꯤ ꯄꯨꯔꯒ ꯁꯤꯅꯤꯃꯥꯅꯤ ꯁꯤꯅꯤꯃꯥ ꯍꯣꯏꯅꯦ ꯍꯩꯃꯥ ꯍꯩꯃꯥ ꯀꯣꯀꯥ ꯍꯥꯏꯁꯤꯅ ꯀꯅꯥ ꯗꯤꯄꯥꯂꯤꯅꯤ ꯀꯩꯗꯧꯕ ꯃꯥꯗꯤ ꯄꯣꯠ ꯆꯩ ꯊꯤꯔꯤꯕ ꯍꯥ ꯂꯥꯏꯔꯤꯛ ꯀꯝꯄꯥꯁꯅꯤ ꯀꯝꯄꯥꯁ ꯃꯈꯣꯟꯅꯤ ꯑꯣ ꯐꯔꯦ 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 ꯑꯩ ꯇꯨꯝꯃꯦ ꯍꯣꯏ ꯏꯃꯥ ꯌꯥꯔꯕꯣ ꯌꯥꯔꯦ ꯐꯔꯦ 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 ꯇꯨꯝꯃꯒꯦꯀꯣ ꯇꯨꯝꯃꯦ ꯀꯩꯗꯧꯔꯒꯦ ꯎꯗꯔꯤ ꯁꯤ ꯑꯕꯣꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯥꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯈ꯭ꯔꯦ ꯑꯣ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯣ ꯍꯣꯏꯅꯦ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯄꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯩ ꯊꯥꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯝꯃꯦ ꯈꯔ ꯃꯅꯥꯛꯇ ꯂꯩꯔꯦ ꯇꯨꯃꯤꯟ ꯂꯩꯔꯦ ꯀꯧꯃꯟꯗꯅ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯏꯃꯥꯏ ꯃꯅꯥꯛꯇ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯐꯝꯃꯗꯤ ꯇꯨꯃꯤꯟꯅ ꯇꯨꯝꯖꯈꯤꯁꯦ ꯃꯇꯣꯝ ꯂꯩꯔꯗꯤ ꯄꯪꯀꯧꯗ ꯀꯧꯏ ꯑꯉꯥꯡ ꯃꯆꯥ ꯑꯣꯜꯂꯝꯅꯤꯅ ꯃꯇꯣꯝ ꯂꯩꯕꯁꯦ ꯀꯤꯕ